Image PAODAM eng tabi basingbo nongmaitham kanjal devina khurumjari ahanbada maru eba pau pizari Mantri Pukhida Laiba IIT da Tax Mine IITM Mining CPS Center of Excellence ngasi hangdokre Manipur Fire Service ke Modern Fire Fighting and Rescue Tender tara nipal ngasi Commissioner Home and Asok Kumar na lamthakre Prime Minister lakpa matamda miyamna ithak irangda make semduna harau tayamna okpana Manipur kanba ngamloi haina Amkilgi President ngangbina phongdorakli Lojana Nepalda lengaki mayokta protest tawbagi khongsata hingsa thokpadagi miyoi 13 sire Mapung oiba pau Mantri Pukhida Laiba IIT Manipur da ahanba oina Tax Mine IITM Mining CPS Center of Excellence ngasi IIT ISM Dhanbad ki Director Professor Susu Kumar Mishra na hangdokre Center of Excellence hangdokpa duda saru yakiba IIT Manipur gi Director Professor Krishnan Bhaskar na ngasi hangdokliba center asigi matangda phongdokhibada Technology Innovation and Exploration and Mining Tax Mine Foundation asi Indian Institute of Technology Indian School of Mines Dhanbad Department of Science and Technology Government of Indiana Section 8 Company ama oina lengkhatpa foundation ama khakni foundation asina mahausagi khoni sing lathok paga mari leinaba anau technology gi wakhalon kaya puthoknaba horokliba naharol singi wakhalon sing adubo mapung fana afaba maikaida puroknanaba makhoibu sagot pibagi khongthang amagi makhada thabak pakhatpani masigi saru ama oina state asida laiba IIT campus asigi su hariba center asi ngasi Tax Mine Foundation IIT Dhanbad ki makhada hangdokpani center asigi makhada lamdam asigi naharol kayana makhoida laiba anau technology gi wakhalon sing adubo mapung fana sijinaba ngamnanaba funding lounanabagi khudong chaba phanglagani karigumba makhoi wakhalon sing adu leiriba committee na approve tawrabadi makhoi gi oiba startup haudoknaba center asidagi khudong chaba phanglagani phongdokhi Government of India. And once again, I would like to appeal through this media for the children of Manipur to make use of this opportunity, make use of this institute to study technology, learn technology, develop technology, and then they can come up and they can not only contribute for the development of the nation, they can contribute enormously for the development of the state and for their own development. Thank you very much. Technopol District ke Machui Police Station ke manung chana laiba lighting maipo khulda electric high tension high steel line na chingbada mioi ama laikhidre hari laikhidraba mioi adu Technopol District ke Saibol khuldagi haujikna district asimaki maring fai khulda laiba maku ngaranmi chahi nifunipan apokpa maku mechanfa Kawi Hadi Thaudo asigi matangda phangba pauna hai ngase ayu pung 3 tarakpada maku ngaranmi chahi nifu mapana lighting maipo khulda leiba mahaki marup mapangsing oiba DM Mosulfa gi nongna sagatliba yum adu yengbada yum aduga yang na amasong nemna puriba high steel line adu that khanghaudana chingbadagi palen manaki twismida leiba Jonas Clinic that laikana na bapur khatki adumapo Dr. Nasiraga pukhalak le haina khangalaki high steel line adu sariba yum aduga yum yamna sunakna nakpagi mathakta yamna nemna pubana MSPDCL gi officials singda high steel line adu yum sariba aduda khudong thiningai oire khudong thiba thokloidaba mafamda hongdok piu haina kayarak hanna haijakiba leikre madubu makoina thausa dabadagi ngasige laibak thiba thaudo adu thoan khibani haina leikhidraba maku ngarami gi mayamba maku darshona Machui Police Station da FIR lakhapinaba pisin khiba ai bacharol da palli pisin khiba charol aduda thaudo adugi matangda FIR ama lakhapinaba amadi legal gi oiba chap chawa thabak lakhapiu haina su palli United Committee Palela Leibaki damak thawai kat khraba athoibi singi mafamda haikat lekat tamduna ikai khumnaba utpage tharom amang asi Kaksing District ke Palel maning lekai da leiba community hall da pangthokre Palel gi miyam na saru yakiba haikat lekat tambage tharom aduda United Committee Palel UCP gi convener Moirangthem Jivan na hai kumjali singane kulumdoi gi me ahum dagi hauduna lamda masida maitei masung kuki ani gi marakta thorakhiba lan asi gi makha satharakpada chahi adumaki September 9 ashida ingna chikna lejaramba
Palel hariba mafam asida thokiba lanfam adugi anirak shuba chahigi ningsing tharom pangthok jabani numi aduda ima leibaki damak ifuruki damak thawaina pontha pikraba Athoibasing amadi ifurupu kanjana nabagi damak hanba leitana changshal lakhiba lamdam asigi asok apan nangkraba amadi awa ana takrabasing adugi damak taibang mapugi leikolda ingna chukna leijarunaba amadi makoina khanjoramba ifuruki damak amadi ima leibak iramdambo Nungsibagi ihul adu ngasigi mirona lengdana thambak ngamnanaba amadi matam pumnamakta aikhoigi saktam asi ngakminanabagi achetpa thajaba amaga loinana makoigi thawaibu ningsingjaba oina ngasi anirak shuba haikat lekat tamjabagi tharom asi United Committee palelna tongan ba loop singa loinana ngasi tharom asi pangthokpani haina phongdokhi aikoigi saktam asi ngakminanabagi achetpa thajaba amaga loinana makoigi thawaibu ningsing jaboina ngasigi anirak suba polak pasahige September katang Nepal sida lamdamasda laijariba tongan ba lupsinga punna ngasigi haikal lekat tambagi thoromase pangtokjabani Lamdamasigi politician singna makoigi luchingba singna famo haraga famduna leiba asina Manipur mutpada makoigi susaru yawi haibasi makoina khangfam thoi haina United Committee Manipur UCM gi President YK Dhiren phongdokre wafam asingasi UCM na senduna kekru parta pangthokiba langban thagi haitha leithaba hodopagi tharom aduga mailina phongdokibani YK Dhiren makha taraduna India government na ngasi fawba Manipur gi miyamda yengliba mieng asi angakpani lamdam asida thokliba irang asigi waroishin ama purakpagi mahuta kuki militant singda henna mapangal piduna kuki militant singbu yokhatuna thamli haibasi handak ikhang khangudana su chatna halakpa Ashina mayek singna takli Manipur gi miyambo otpa yaba oduna kuki singda hena power piriba India government gi mathakta aikoina thajaba thambagi wakhalon thadokduna aikoigi leibak aikoina ngakchaba natana lamdam asti kanana su kanbangam loi amadi Manipur gi miyam gi karishu khandana chahi kaya tumina leisiluraba India gi prime minister na handak Manipur da lakadoriba sida Manipur gi miyam na mahakpu taramna opagi mathau tade prime minister na kari karamba lamdam asti gi miyam gi damak kari thabak tawrambagi haibadu aikoina yengba tabani Prime Minister na miyam gi yaifunaba afaba thabak tawramgani haibadi UCM gi maikaidagi thajaba leite loinana ngasi pangthokliba tharom asi lamdam asigi apunbagi saktam kaidana bahonabada thawaina pontha pikraba athauba singi mafamda langban haitha leithaduna makoibu ikai khumnaba utpani haina su phongdokhi Bordo namjel laganda aikoi makoi ni lawri bidigu mayokta su extension torko matamda Manipur gi MLA matana vocal oina madugi mayokta lawbongam da baise masiam laibak thiningai ni maramdi koi gi politician singna khangadabadi aikoi Manipur mutpada makoi su yawi habase masi punamukna khangkham thui haba wapam dumai thamjage Prime Minister lakadoi Manipur Fire Service Department ki Modern Fire Fighting and Rescue Tender Tara Nipangasi Commissioner Home and Asok Kumar na lamthakre Directorate of Fire Services Imphal da pangthokpa lamthaba aduga marilina Commissioner Home and Asok Kumar na ngasi lamthariba anoba makhal gi fire fighting amadi rescue tender sing asi state asigi district ki station sing da sizinagani anoba water tender asina mahau langpok thokpada kannaba hotnabada ama oiragani masida sunatana mahausha amadi kusem gi khudong thiba masong emergency gi oiba kaya thokpadesu kanaba ama oiragani phongdokhi also equipped with these all modern equipments to train the fire service personnel, police personnel, central paramilitary forces as well as SDRF here, and they will utilize this facility and use these things in minimizing and effectively rescue and rehabilitation activities. Thawramaduga Marilina Manipur Fire Service ki Director L. Navasandra Singh Nahai 15 Finance Commission gi Makhada Modernization and Expansion Scheme gi Sentang Makhada ngasi launch tawriba gari sing asi leibani Anoba fire fighting amadi rescue gi fazana equip tawraba advanced water tender Manipur gi oina hanba ama oidi hariba gari sing asi district kuding mukta thamgani anoba makhal gi gari sing asina Manipur da
achouba ahongba amaga loinana miyamgi mateng pangba ngamlagani phongdokhi ngasigi thoromaduda rescue and specialist equipment sing mafam chana thamduna matam sangna thamba yanaba storeroom amaso hangdokhi thoromaduda Rajkumar Mayang Lamam Deputy Commissioner Imphal West Ravinder Sharma Commandant 143 Battalion CRPF Mayang Mombeto Singh Joint Secretary Home and Director Youth Affairs and Sports amadi Fire Service ke firefighter singchu saruk yaki staff singsisu refresher training tawdana adigi tongan ba NDRF SDRF adigi atop state ki state government ki employees sing adigi private sector ki employees sing su ekoi matam gi seida training pi bagi kutong sabasu lehelani na thamjege thank Prime Minister lakpa matamda Manipur miyamna ithak irangda make semduna harau tayamna okpana Manipur kanbangam loi harau tayamna okpaga loinana Manipurda apunbagi saktam ngangtuna chingtam nungsi chanana laiminaba lamdam ama oinaba akhang ahai singge wakhalon adlauduna Prime Minister da takshin hause haina amkalge President Laurembam nganbina phongdorakli wafam asing ase konung lampakta leiba lamyanba sanglenda pangthokiba anauba Manipur kanba imalup amkelna chahi kunmanga mapung farakpagi lupa fudongba chahi Tharam Pangthokibada Laurembam Nganbina Phongdokhibani Amkelge President Laurembam Nganbi Nupi Samasge President Thoksom Ramani Tami Chingmi ge President Yambem Momon Leima amadi UCM ge President YK Direnna Mithulen Sing oina saru yaduna Pangthokiba Tharamadada Laurembam Nganbina hai lengak semdabana maram oiduna PR sangdokpa amadi handakta kukila loba singa su sangdokhiba ashina Manipurda lairiba BJP na luchingba lengak asi center gi BJP lengak na usitabani amadi masak khangbidabani haibasi lairiba MLA singnesu khangadabani loyana Manipur miyamnasu Manipur gi MLA sing masak khangbidraba India gi BJP busu masak khangfam thokte lairiba political party khudingmakna imaleba ki wakhalon amadi I adu chenduna Manipur kanna bahna famthoi madu natrabadi bot amuk hanna lepirakano haiki Prime Minister Narendra Modi laknanabagi damak tap PR lengak ashina sem saduna kanna hotnari amadi BJP na taramna oknaba hotnari adubu chahi ani awa ana kaya nangduna lelibashida wafam amata phongdoktana laikhraba Prime Minister na Manipurda lakani haibashida miyamna karisu harawramgani haiba thajade mahak lakpa asidasu tangdu leitaba purakani haibagi thajaba leite mahakna tangdu leitaba purakani hairabadi miyam hopna taramna okani chai ani helaba matung asida laklibasi tangdu leitaba purak libra natraga Bot khomba lakdriba haibadu nainasi wakhal munna khanduna constitution naso yaba Manipur kanna bahotna si haiki Himalay Baki, Manipur gi siyan ba mi kada Manipur kan na bohon na view na tragadi bohon amuhan na lepak pira kanu hay ba simusay tamjari adu loy na huji Modi lakani hay na kan no honari respected Prime Minister hay ba tare aduna malagani no huji si yang kan no honari sorok saya kai na ni accident thok kan hona ba han na yengra ba ji sorok saya ji manung da phajada ba khangde mapan thong da na laga thamna na bo hona ra ba da huji ki piaro yu ba sarkar na kan no honari aduga Marangdagi hauduna Imphal Islam Lai Kendra gi manung channel laiba leima Khongmapalda hauzi government na eviction thabak sathariba sida leima Khongmapal khul asigi oina government asina leifam chafam ama hana sinbiu natragadi hana dagi leijarak laba mafam asida adumak lehenbiu haina wakat mifam sathakraba matung asisu leima Khongmapal khul asigi mahiroi singna mahi tambaleptuna makhoi yum thudek piganu yum thudekrabadi aikoi kadai da leigani haina wakat mifam sathakre ngasigi wakat mifam aduda aikoi gi tunglam chakkanbiu yum thudekrabadi aikoi lairik Taroi yum leitrabadi aikoi kadaida leigani aikoina school chatlingaida yum thudekrabadi aikoi kadaida leigani miyamgi yum inkol munbiganu aikoi bunung sibiu haina thaba plate kaya su sizinaki ngasigi wakat mifam aduda saru yakiba tongan school kaya gi mahiroi singna phongdorakpada haukiba chahi kharagi mamangda covid na chahi kaya amasu larik tamba phangkhidre madugi matungda maitai amasung kuki ani asigi irang asuna maram oiraga chahi ahum lom asisu ningtina larik tamba phanghankhidre hauji irang khara farakle haina larik tamba haroklaba matamashida amu aikhoige yum thudek pirabadi aikoi larik tamba phanglaroi yum leitrabadi aikoi kadaida leigani aikoi bunung shibiu mailenaba governor Imphal SDC na aikhoige yum thudek piganu phongdorakli lerga tawgani maduna ai state governor amati Imphal SDC na akhoigi career gi
career ki dama khanbi duna lemkhong palgi eviction asibu khar yengbi haiduna hajai kun chaluraga halakpa matamda yum ase thugairam laga di khoina kadai da laigadage haibagi wakanda sida chamamna jina school ase chakam andre aduna state government amadi Imphal East DC na miyeng khara sambiwana hajai Lengak na Lamphel Patpu Water Void oina sengwa sagatpa horakpadi Lamphel da leiba Manipur Tribal Development Corporation Limited ki office complex ki mafam ayamba ising thumduna laikhiba amadi lengak na staff seng tolop Tha Taramapan Pitok Tabadagi Office Kabagi Chang Hantaramle Oramliba Fibam Ase Tribal Youth Council Manipur General Secretary Robert Gonmain Naluchingba Tim Amana Hauze Oriba Office Asigi Fibam Yangsimba Lakpada Thainarakibani Kongchal Aduga Marilena General Secretary Robert Gonmain Phongdorakibada Twingi District Sengi Semga Sagapagi Lamda Achoba Thaudang Lauduna Lakiba Office Ase Lamphel Patpo Water Body Oina Sangatpa Horakpadagi Masidagi Makhatpa Ishingna Office Asigi Campus Manungda Changsilakle Masina office asigi tongan ba room sing fawba ising changduna staff singda achoba khudong chadaba kaya mayan aduna lakli masigi mathakta office asigi staff marifutara hena laiba shisu lengakna tolopi khidaba tha 18 hele masina maram oiraga staff sing thau hana basal nadabana office chang naina karam daba kaya yauri maram asina office asigi hinghanba chingil lamda pakhatpa chakot thawrange thabak sing atopa agency da Sinaba asisu khudakta lepiduna office asida sunabiyo haiki Fadana akhoi equivalent na action now ting tam fadana ingna tamna hingbina bagi damakta government asi thabak se lokhat piu haise tribal youth council gi akan ba pandam ni aduna mayamna asigi damakta so ichi now media sing so fadana kano tawbiu haise ai aroi ba phungdok charga Urkhul amadi Kamjong district ki khul kaya fauriba Siroi Chingkhong dagi Kachau Phung Taba lambi paring chatliba chahi asida mafam kaya da landslide thoktuna lambi thatuna leibabu PMGSY department na mai partner Sengdokpada lambi asigi paring da leiba khunja singe maikai dagi thagatpa phongdorakle lambi asida leiba Jingsui village dagi Mingsok Koba Khunja amana phongdorakpada lambi paring ase chahi khudingi nongju tha matamda mafam kaya da landslide thokpana khunja sing awaba kaya thanaduna lakpani handak ki chahi asida PMGSY gi chief engineer Urkhul amadi Kamjong district executive engineer gi mieng makhada Matingyang village tagi Fungton Jimik na kanna honaduna lambi thatlamba mafam ayamba sengdokpa lorakle khunja singi awaba matam chana luishinaba honarakpabu official sengda tawimam khanba ulakli State Highway amasu oriba welcome to Kumbidagi wangu fawbugi kilometer 13 sangba lambi asida miyamna sathok sasinna khudong chadaba kaya matam sangna mayam aduna leiramba sing koknanaba Kumbi SG MLA SPM Chandrana achangba sembam putoktuna ngasidagi lambi asi semba hore haina BJP Kumbi Mandalgi President S Angau Shanana phongdorakli ngasidagi lambi semba hokiba adugi mangoinana apunba ima Kumbi gi luchingba singna ishorgi mafamda haw athum haikat lekat tamduna lambi asi semlakpada mapung fana loijiba fawba asoi angam thokhan biddanaba thongni thawram amasu pangthokki lambi semba asigi matangda BJP Kumbi Mandalgi President Angau Shanana hai MLA na lambi asigi matangda miyamna thengnariba khudong chadaba kaya asigi khanduna MLA na lambi paring asi sungsoi soidana miyamgi mapi mapa MLA ama oina semgani haina miyamna thajaba pikhibadu ngasidagi thabakta onthok pirakpada apemba poi lengaktagi paisa phangba phangdaba thidana MLA na achangba senpham sing puthoktuna lambi asi walking session su laklabanina lambi semba hobani masida lambi paring asigi nak yeta leiriba miyamna su lambi asi hena phaja lambi ama oina na bat tarok leba sida ayat apan pibigano haiki apunba ima Kumbi gi Vice President N Ramawati na hai Kumbi dagi wangu fawbugi lambi asi Pahaning badagi ima kaya gi makai dagi pen double badagi aramba wafam kaya tarokpa adu matung tarakpada amuk hana tobiganu aikhoi gi lamdam asi chakhatnaba Kumbi SG MLA SPM Chandrana AC gi miyam gi mapi mapa ama oiringai matamasida aikhoi pumnamaki awal apa khudingmak pukhallaknaba hotnabada iramdam Kumbi SC asibu hiram khudingmakta MLA ga Tana tikna duna amutang Kumbi asi atopa AC singa changdam nabada nop taba kendra ama ohenbada apunbagi oiba mating alunana
khana neinaminnasi saru yaminasi haiki Tharomduda BJP Kumbi Mandal Secretary W Thoiba Apunba Ima Kumbi Secretary W Sharda Devi Amadi Atai Thaupubi Ima Kayasu saru yaki Chingda puthokpa manamasing kaya tampakta fanghanaba semkiba Liangmai Imphal Market Committee haudokpagi tharom tha asigi tara tarukta Tera Idol Club campusda pangthoklagani haina committee asigi convener Nongthongmam Sana Zawbana phongdokri ngasi Manipur Press Club ki thangjengholda pangthokiba pawgi mifam amada wafam asi phongdok aduna convener Nongthongmam Sana Zawba Maitai na hai Liangmai hariba tribe asi sagai tarik ki manungda challiba indigenous furup amani furup asigi oiba market ama Imphal da thambinaba kanna haijarakpadagi Imphal Lariba Civil Society Singa Punduna Miyoi Mapana Saba Liangmai Imphal Market Committee ama semki committee asina athuba matamda Aikhoiga tatna thanaba yadraba furup asigi ichin inaw sing asina chingda puthokpa potlam sing Imphal gi mafam amada famduna yonanaba haijarakpa asigi yengduna Liangmai Kangrup ki miyoi singa tampaki CSO singa punduna mifam mari mangarak phaminaraba matung aroiba mifam ama Imphal Hotel la famlaba matamda committee system ki loyana committee system bagi maru oiba pandamdi economics ki lamda emotional integrity ama sagatnaba hotnabada Liangmai furup ki ichal iche singna Imphal da market karaktuna Tampakta Laiba Miyoi Singa Punduna Nungshi Sanana Pot Yonba Laiba Tauduna Amato Ina Nungshinabaga Saktam Adu Laknaba Hotnabani Amadi Market Asi Tha Asigi Tara Taruki Ayuktagi Hauduna Committee Asi Sem Kiba Thauranga Loinana Famba Haujaragani Maram Aduna Lamda Masida Laiba Miyamna Hariba Namin Asida Lakduna Adom Adongi Apamba Potlam Sing Laibiu Haina Fongdoraki Kipya yung tadi kagani aduga aikogi function dudi formal function dudi ung tara adai digi koi hogani kitang operaga asumaina lebak miyam na nungsibidana hariba liangmai aikogi indigenous people oriba chilina sinski orakadu po singsi lebiu lebak miyam na People's Union for Civil Liberties PUCL report nakal namatagi oiba report amani report asibu puthokliba PUCL gi thongmising mathakta logi action lakhatkadabani haina akampat Ideal Girl College da chongja famladuna leriba IDP singna PUCL na phongkiba report adubu mai thaduna khongjang sangsinkre khongjang adu da saru yakiba khuraijam khamba maitei na hai Manipur da thokliba irang asibu Imphal dagi haroklaga Madugi matung action oina Churachandpur amadi Kangpokpida haurakibani hariba PUCL gi report ase inform yaudaba wafamni masida natana Kuki Jo community buna Imphal dagi tanthokibani amadi maitaina hill area dagi matomda chachakibani haina iriba PUCL gi report Kuki gi separatist movement da mateng pangba body amani Highway Dabagi Maram Naite, Asigumba PUCL gi report ase Manipur miyamna yawa ngamloi phongdok khibaga loinana makhoi report ase khudakta thingzingadabani amadi makhoi mathakta logi matung inna action lakhotkadabani haiki khongjang aduda IDP singna PUCL gi report yaningdaba kholaw kaya so lawki Toba akhoi chairak habadi magi mathakta sobai action ma lawgadabani habasi akhoi sumaina akhoi lanjela pa akhoi akam patta leiba akhoi relief camp khudu leiba mayam sina masi ama toina akhoi magi mathakta PUCL gi mathakta yaningdaba adugumba kholaw amasu lawi aduga hariba laik siso akhoi ngasi mai thabagi adugumba program amasu khoi chinjar Pakchau Memorial English PME School Kha Sanjaimamgi Oiba Curriculum Walkathon and Exhibition Amma Explore Knowledge Sewing Skills Celebrating Learning Haiba Wakhalwanda PME School Management Committee na Senuna School asida ngasi pangthokre Tharomduda Mayang Imphal East gi MLA Kongkham Robindro PME School gi founder cum principal Asem Akas Maitai Forest Department gi Chief Conservator Longjam Joy PME School gi Vice Principal Naurem Ashok Kumar Pukrambam Sanjanbam Gram Panchayat ke ex Pradhan Naurem Tombana Athoiba Mitunglen Sing Oina Saru Yaki Romdoda National Education Policy gi guidelines matung inna thangjo numi khudingi school asida mahiroi singda food processing dance music yauna tongan ba extra class takpi tamiduna lairik tambada natana entrepreneur ama oina ba wakhalon school asigi mahiroi singda takpi tambiki ba singi hai singba utnaba stall sing hangduna utki amadi mahiroi singna jagoi isei nat ki thorom kaya su utki MLA Kongkham Rabindro na phongdoki bada harok liba mahiroi singda anoba technology innovative idea kaya tambiba asina NAPSC na maram oiraga harok liba generation asi chawkhat lambida khumang chawshin hanba ngamgani thajai haiki
Chief Conservator of Forest Longjam Joina Phongdokhibada Malemgi oina ecological balance karakliba sabagi chang hengalakliba asi ngaknanaba harokliba mirol dap maru oina maheroida nature bo nungsiba upal wapal yokhatpa amadi lamlaki sa ujek yokhatnabagi nature ga reconnect tawbagi wakhal pokhanba yamna maru oi ngasi maheroi singna stall da utliba sing nature yokhalakpagi mami chawna taramba yamna nungai haiki Lamdamasigi yellow furup oriba com furup ki leriba traditional dress amasong customary logi fizol sing lana sijinaba sei tawbigano com furup ki fizol traditional dress sijinabiriba furup singna fizol asibo samdok samjin tawdana makhoi gini haina claim tawba yaroi amasong com furup ki fizol ni haina mayak sengna thambigadabani haina com tribe organization valley KTOB na thamnakli sangai pro com lekai da pangthokpa pawgim from amada KTOB gi executive member Ajay com na hai lamdamasigi yellow furup ama oriba com furup ki fizol sing miga laiga samnaringi matamdagi sagona duna leraklaba fizol singbo atopa furup singna sijinabada akaiba karishu leite adubu fizol sing adugi haurafam wari khangna chatpiyu Wari khangdaba furup kharana kom furup ki fizol singbo lana sijinaba ase tokpiu fizol sing mafam matam chana wari khanglaba kanda sijinabiu fizol sing sijinabagi damaktadi waroba leite mahakna makata na hai kom yelomi furup ki maru oiba fi traditional dress makhal sing yamna mayak sing na lei fi sing adugi manungda pi chongnu komna lairenge mayak tagi loduna sakhiba pasepon nupagi fi ase yamna maru oiba amakhakni fi ase yamna luba matik mayai cheba fi oiba ga loina Turial lalaga puba yade jagoi sabada setpa yade fi asi ningthofam kaba lekhidaba amadi ikai khumnabada matik charaba miyoida khudol tambada sijinaba amakhakni jagoi isai amasong kumhaida sijinana bagi damaktadi pasepon fi asidagi mayek khara lauraga pasepon amti haiba fi asi sakhi amasong masina pasepon gi mahutta jagoi isai amasong hara komhaida sijinai nupi gisu fi asidagi mayek ama amuk lauraga sakhi lena kom furup ki fizol sijinabiriba furup singna fizol asibo semdok senjen tawduna makhoi gini haina claim tawba yaroi amasong kom furup ki fizol ni haina mayek sengna thabigadabani phongdokhi Jammu and Kashmir Kulgam da security force ka terrorist ka khuthokna khrei army CRPF amasung local police ki appointment team amana akaknaba paw ama fangbadagi tiba hombagi thabak lakhatnaba mafam aduda changsil lubada hana ready da leiramba terrorist singna team aduda hana nomai kaplakhi security force na sok handuna nomai kapki gudar umangda nomai kapnaba adu haukibani hari Kashmir Joint Police Staff Police na phongdokhibada thiba humbagi thabak adu khut thoknabada oirakhi thodo adu terrorist ani siki aduga junior commission officer ama sokhi Nepal ge Kathmandu da lenga ki senja thumja amadi media apps kaya thingjin khibagi mayokta Gen Z protesters singna yaningda phongdokpagi khongchata hingsa tholakpadagi yamdrabda miyoi taramari siri makoi adugi marakta chahi 32 suraba angang amasu yakhre hari saraba protesters sing aduna curfew thugaiduna restricted zones ta changnaba hotnaki mafam aduda army thamjin kre social media apps ta athingba thamliba adu lauthok yai hari miyam adubu tangkhainaba police na water cannons tear gas amadi rubber bullets sizinaki demonstrators sing aduna so police ta usawasa amadi water bottles langsinki lenga ki mayokta kholaw kaya satlawki protester kharadi parliament manungda fawba changnaba hotnaki warakliba fibam aduda Kathmandu district administration office na curfew sangdokre ahanbadadi curfew adu Kathmandu gi Baneshwar area khaktada thamlambani haujiti high security zone fawbada thamjinki mafam sing aduda Lanchor Mahasgunj da leiba president gi yum Sital Niwas amasong vice president gi yum su yaukre Baluwatar da leiba prime minister gi leifam John Singh asida kana amata changdanaba akanba chaksin thawang tawkhre hari Sanabagi pau
District Kang Association Juribam na Sinduna Mamangta August ke tang kundagi hongna Juribam gi Bawprata leiba Lamleng Community Hall Kang Sangda Juribam Kausar amadi Haila Kandigi Kangkoi Kumathoina Saru Yaduna Sanariba Taramanga Suba Let RK Lalasona Memorial Mixed Kang Tournament 2025 gi ngasi sanakiba aroiba ani Suba Knockout Round Match da Yawa Club Champanagar Ena Kasar Kangkut Sibo Panjal Taruk Mangada Matiba Pikre Kasar Kangkut Si Tournament asidagi lehore Hayen until pung amataba da ahanba pre-quarter final knockout round match da Sayag A Sorok Ating Biga LECB Bawpuraga Sanagani ngasigi ahanba half mamangda Yawa Club Champanagar Ena Kasar Kangkut Sibo Panjal ahum amada mangjil thaduna chatki half matungda apiba matamda Yawa Club Champanagar Ena Kasar Kangkut Sibo Panjal Taruk Mangada Maitiba Piki Aroibada maruiba pau amuka hana pizari. Mantri Pukrida Laiba IIT da Tax Mine IITM Mining CPS Center of Excellence ngasi hangdokri. Manipur Fire Service ke Modern Firefighting and Rescue Tender Tara Nipang ngasi Commissioner Home and Asok Kumar na lamthakri. Prime Minister lakpa matamda miyam na ithag irangda makes semduna harau tayam na opana Manipur kanba ngamloi haina amkagi President ngangbina phongdorakli Loina Nepal da lengaki mayokta protest tobagi khongchata hingsa thokpadagi mioi 13 siri Matang asida image palam sanok sa baloishinjari mi eng tabir besingbo amuka hanna kurumjari